RIMS ki tongan-tongan ba block mari ngasi Union Minister of Health and Family Welfare Minister Dr. Harshvardhan na miyam da khusinakre. Regional Institute of Medical Sciences Imphal na health sector da piriba contribution asi thagangai ni makhata na RIMS ki damak center na pangba yaba mating pangani haina Union Minister of Health and Family Welfare Minister Dr. Harshvardhan na phongdokre. Imung ani ki marakta khana chainaba thokpagi thodokta miyoi ama laikhidre. TOMTV na fangba pauda thaudo asi ngarang numidang pung 12 rom taba matamda Singzamai Police Station ki manung chana leiba kakwa naurem laikai sofa leirakta thokhibani. Thaudo aduda laikhidraba miyoi adudi RK Casper Apokpa RK Dansana Laifam Kawa Huidrom laikai dagi ni hairi. Ngarang numidang wairam pung 3 yankhai humdorom taba matamda More Kaithelda leiba Maitei Council More gi President oriba Mayang Lambam Thoibagi Hotel oriba Di Khunai Resort ta sakhangdaba miyoina hand grenade ama hotel asigi main gate langsinduna pokhai halamlei. Thaudo asiga mari leinana Maitei Council More gi President oriba Mayang Lambam Thoibagi Hotel da Di Khunai da sakhangdaba miyoina hand grenade langsinduna pokhai halamba thaudo adubu yaningdaba phongdoktuna ngasi More da leiba tongan ba community leaders nupi lup kayana thaudo adubu yaningdaba phongdoktuna ban yauna Di Khunai Hotel mamangda wakat mifam chathakrai. Kaisamthong SC Republican Party of India Athwale RPIA gi mirep oina chongthokliba Thaunauzam Maheshwar gi Kaisampata leiba mayumda ngarang numidang pung 12 rom taba duaida sakhangdaba miyoi kharana nongmai kapsilamba thawongbo yaningdaba utpo oina ngasi mahaki mayumda wakan mifam chathakrai. SP Technopol gi meeting makhada CDO More Police Station amadi nifum do Shuba Assam Rifles ke punba team amana ngarang More gi kanan veng da thibo homba gi thabak chathabada suchanabada yariba UKLF ki miyoi amagi mayumdagi yamlaba khusukulai kaya fagat pangamkrai. Impacts on Education, Skills and Work haiba timda State Level Science Day lising ni kunmathoi Department of Education is Science Unit na sinduna Palace Compound da leiba MSFDS ki auditorium da pangthokrai. Mayai ka bachinjak sizinabana sizinariba miyoi adukhak manghanbata natana imung manungsu ikai firup khumgani haina lamlai mapari thogallup LMTL gi secretary Baby Sana Laishram na phongdorakli. Wafam asing asi lamlai mapari thogallup na sinduna lamlai AC gi mafam khudingda chatkadaba drug free lamlai campaign lamthabagi thoramda phongdokhibani. International Seminar on Education in the COVID Era haiba timda Skula Women's College Khongampat Nambol IQAC and Human Resource and Research Innovation Center SK Women's College Khongampat Nambol na sinduna ngarang SK Women's College ta haudokpagi thoram pangthokrai. Imphal West District ke manung chanba Langthawal Mantri Khong amadi Langthawal Lab faungnagadaba yot ki thong ama ngasi Rajya Sabha ki MP Ningthau Lesemba Sanan Chauba amadi Langthawal AC ki MLA Karam Shyam anina sangaduna miyamda khusinakrai. No Mugyoiba free anti-rabies vaccination came ama ngasi Yaripok top chingthada pangthokrai. Veterinary and Animal Husbandry Department Yaning Animal Foundation amadi Manipur Dog Lovers Club ki meeting makhada Youth Progressive Organization sanduna pangthokpa hui amadi haudong naraktanaba hidak sing kapthoki.